Prem Review presenting Step Away. Hairibu movie sina aikoi du ning liba si paisa jamna pairaba nupi mana mahanga tongliba jahasa sida thabak tawriba nokar amabu matam purmak to orpirami adubu makhoi ni si soibadagi nongma numit ama island amna thungki makhoi ni na island si jawro matung asida hairiba nokar sina paisa jamna pairaba nupi sibu matau karamna otpi nebiduna thamki ga habasi film si yangminar khaminar si Save Away hariba movie sina hokpade khoida Amber kauba nupi mo khoida ulei Amber hariba nupi si Tony kauba businessman jam saunga tauba paisa jam pairba nupa amagi nupi orami adubu Amber hariba nupi asinadi maki nupa si paisa jam paiba sina maram moibana mahak marakale riba myo sing asi matam punamakta mahak nami usitabida wari batai fazana mata sanaram de Amber na karigi asumna tawribano hariba tarbasu mahaki nupa asi makhoi city asida paisa khwaidagi hena paiba nupa ama oirami amuksu maham asi leiriba myo sing asina Amber hariba nupi asiga wari watai amata sanananglamde karigino haiba tarbadi Amber na tawriba mawng mataw sing asi maham asi leiriba myo sing asina amata nungsiramde adubu Amber na di mangonda kanamtana wahi amata hayaktaba tarbasu kanagumma amata mahanga thawa sabiramde numit kharanigi matungda muk Amber ki family amadi makhoi ka thabak tawminaba family ani ga loinana makhoi lang koiba chatnabagi makhoi ki private jet asibu tongduna Greece hariba country si tamna chatkirami Amber ki team masina makhoi private jet asibu Greece ta jawro matung asitadi makhoi na samudra asita koinabagi private jahas amu book tawrami masigi matungda makhoi na jahas asita tongnabagi lakko matam asitadi jahas asibu thawgudriba captain Burley hariba nupa asina mahaki jahasta tonggadaba miyosing asibu welcome loina tawrami adubu Amber hariba nupi asida Burley na welcome haiduna mahaki makul asibu sokke haina tawba matam asitadi Amber hariba nupi asidi mahaki attitude asidi aduki matik wangba sina maram oibana jahasa asigi pilot asina mangonda welcome hairab fawbada pakhom amata piramdabida jahasa asigi manung changkhirami adubu Amber ki asugumlaba mathong maram chadba mawng asi ubada captain amadi maham asi thabak tawriba myo sing asina Amber hariba nupi sida yamna saungma amadi forami amuksu hariba jahasa sida nokar oiriba Joseph hariba nupa asina Amber gi skumlaba mathong maran khangdaba attitude asi ubada yamna saungma amadi forami asig matungda Joseph na makhoi gi jahasa si tonggodriba myo sing asina poragliba luggage sing asibu jahasa sing manung hapchanduna mahangna sumna hairami nakoine laigaduba kasing asi maham asina hain taklami adubu Amber hariba nupi sinadi jahasa sing manung si ubada mahangna yamna saungleduna mahaki mapurubda sumna hairami hairiba jahasa si mathong mara amata chade aikoina mataw karamna jahasa si tongduna chattoino hairami amusu Amber hariba nupi sina Joseph ki mawng mataw si ubada yamna saungleduna Joseph ta sumna hairami Joseph noigi jahasa sida gym sanabagi Jim gi machak yawra hairami masina maram oibana Joseph na jahasa sig manung changduna cycle mu fudu laklami amuksu Joseph na cycle si thangkatuna Amber sum hairami nangna maham asina gym sanaga haiba tarbadi hariba cycle si thawduna oina sano hairami Joseph na karige sum tawribano haiba tarbasu Amber hariba nupi simhangna nungsidaba sina maram oibana cycle sida gym sano haiduna piborami adudagi Amber hariba nupi sinam yamna saungleduna Joseph to sumna hairaglami Joseph nanga sumlaba mathong marang khangdaba thabak asina maram oibana aina nang asibu nakhoi jahasa sidagi thabak phawo thadalama ngami masina maram oibana nang yamathuna maham asi chatkhraiduna Joseph asibudi maham asi tanthokirami mathangi numita mu Amber ge timasina makhoi jahasa si jarokpa apikpa motorboat anida tongduna makhoi na maham amada chatuna swimming tawdulerami adubu matam asitadi Amber hariba nupi asidi motorboat asig mathakta Joseph koluna tongdu lerami Amber na karigi ising asita kumthaduna swimming tawdribano haiba tarbadi Amber hariba nupi asida ising asi yamna kijaba asina maram oirami asig matungna Amber na Joseph ta sumna hairami Joseph nang ising da kumthaduna iroi khinu nangdi aina tongliba boat macha sida dum tongdu leyo hairami adubu Joseph namu Amber hariba nupi sida sumna hairami Madam nangsu nangi marup sing asina
Isingda iroiba asida nangsu kumthaduna iroiba yadra hairami. Adubu Amber na yam sarduna Joseph ta sumna hairaglami. Aina ising asida kumthaduna iroiba natraga iroidaba haibasi nangi kari darka oi. Nangna aina tagudaba thabakta nangna takadaba natte hairami. Adubu Amber gi wai sing asi tabada Joseph asidi jamna saunungma mane farami. Adubu Joseph na saunungma tarbasu Joseph ti nokarama oibasina maram obna karima tawbang lomde. Nongala matungda mu Joseph ki jasa sida Amber ti masina Jim sanaduna leading matam study. Joseph su makhoi ki jasa sibu sangtuktu lerami. Matam study Amber haribu nupi asina mu Joseph ta sum haraglami. Joseph nangdi nanga tawriba thabak asina bu hena pakchai harami. Adubu Joseph nadi Amber ki wai si tabada yamna songleduna makti jasa sig manung changkhirami. Masig matungda mu Amber ti masina jasa si tongduna lunch tawdu lerami. Matam study Joseph su mahamasi lerami. Adubu Amber nadi yamna songleduna Joseph ta mathong manang khangdabida ngangduna Joseph ta mosum hairami. Joseph chana thaknaba sing asi loina ingle yama thuna mungta salaga poro hairami. Adubu Amber ki wahasi tabada Joseph na yama songleduna Amber na charamba posak asibudi Joseph na Amber ki makukta haidarami. Adudai Amber nam yam sauduna Joseph ta sum hairami. Joseph nang ngawbra nang na mathong manang khangdabida aigi ko asida chana thaknaba sing asi loina haidaraglebsi hairami. Adudai Joseph na Amber ki wahasi tabada songleduna Amber asibudi jasa sig mathaktagi samudra sing manung langthakirami. Tasengmadi Joseph na hujik tawkhiba sing adudi maki wakhanda loina sagatpo irami. Masig matung Joseph na Amber na magonda salo haiba chanabagi posak asibu makhoi kitchen asida pusalaktuna Joseph na maka thabak tawminarba miyosing amadi jasa sig captain asida sumna hairami. Amber haribu nupi si mathong maram kya chadribano ngasi haribu numit asidagi maki thabak amata aina tawba ngamlo hairami. Adubu makhoi captain Burley asina mu Joseph ta sumna haraglami. Joseph jengo paisa pairaba miyosing asina tawriba thabak sing asi asumna loina tawribani. Adubu makhoi sing asidi hauji akhoi jasa sida tongduna chatlibanina aikhoina makhoi asibudi fajana treat tawbam thoi hairami. Masiga matung dong captain asina Amber na chana thaknabagi sing asibu pira matung asidadi Amber na mo captain asida yama saurdo sumna hairami. Captain nangi jasa se tongliba nokar sing asi aigi mangdamda changalakunu makhoi gi masak sing asi ubada aina yamna sauningma fawi hairami. Asumna sum matam haukhibana makhoina jasa se tongduna koiba laklibasi numit nini surami. Matam asidi jasa se tongliba myo sing asina Amber gi mathong manang khangdabida isau langma sing asi makhoina loina inba tarami. Madugi sumatakta Amber haribu nupi asina jasa sida mahangna hena sauningliba myo asi atei kanam to iramde. Joseph hariba nokar hariba sik mathakta oirami. Madugi sumatakta Amber haribu nupi asina matam punamakta Joseph ta ngangbirami. Masiguma mayam asi obana Amber asibu thenani khambada mahangna matha yamna sarduna matam punamata Joseph na Amber asibu udanabagi lotu lerami. Noma numidang Joseph na ngam faiduna jasa sig manungda lako matam asitadi Amber haribu nupi asina yu kharabu ngausanduna Joseph ki mamanga tholalami. Amukse Amber na Joseph ta sum hairami. Joseph na ngasi jasa sig manungda thabak yamna tawribasi karigino adubu ngasi de aikhoini dance tawrusira hairami. Adubu Joseph nadi Amber de jengduna yamna saudana Amber sum hairami. Ai nakhoigumlaba mathong manam chadaba nupiga punsi chupda dance tawminaba ngamlo haiduna Joseph ti mahamasi thadoktuna makhoi ki kitchen tamna changkhirami. Mathangi numitamu Amber haribu nupi asina Joseph ta sumna hairami. Joseph ai mahamasi da nga faba pami nang gamungda nga faba sapminarusi hairami. Adubu Joseph namu Amber da sumna hairami. Aikhoina nga faba chatpa tarabadi mahamasi gi yaman lapa hamna chatkadabani. Madugi sumatakta mahamasi da nong tarpa yabagi maong uri masina maram obana aikhoina nga faba chatlusi hairami. Adubu Amber haribu nupi sidi mathong marang khangdaba nupi ama oiba sina maram obana Joseph ta mosumna hairami. Ai mahamasi nga faba chattaba yaro hairami. Masig matungda Joseph chu pilot taduna Amber haribu nupi asibu makhoigi motobun masama tonghanduna nga faba laklami. Makhoina su motobur si thaudu lakha matam asitadi motobur si start murkhirami. Masina maram obana Joseph na
ꯃꯈꯣꯏꯒꯤ ꯃꯣꯇꯣꯔꯕꯣꯠ ꯑꯁꯤꯕꯨ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐꯅ ꯊꯥꯎ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯍꯥꯏꯔꯤꯕ ꯃꯣꯇꯣꯔꯕꯣꯠ ꯑꯁꯤꯗꯗꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯑꯃꯨꯛꯁꯨ ꯖꯣꯁꯦꯐꯅ ꯑꯦꯝꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯣꯇꯣꯔꯕꯣꯠ ꯑꯁꯤ ꯍꯧꯖꯤꯛ ꯄꯦꯇ꯭ꯔꯣꯜ ꯂꯣꯏꯈ꯭ꯔꯦ, ꯊꯧꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯖꯣꯁꯦꯐꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯑꯗꯨꯗ ꯑꯝꯇ ꯈꯪꯗꯦ, ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯃꯣꯇꯣꯔꯕꯣꯠ ꯑꯁꯤꯕꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯣꯁꯦꯐꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯑꯦꯝꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯉꯁꯥꯏꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥ ꯐꯥꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯖꯍꯥꯖ ꯑꯁꯤꯕꯨ ꯁ꯭ꯇꯥꯔꯠ ꯃꯨꯠꯇꯨꯅ ꯅꯪꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪ ꯍꯧꯖꯤꯛ ꯃꯣꯇꯣꯔꯕꯣꯠ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯌꯨ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯅꯕꯒꯤ ꯑꯇꯣꯞꯄ ꯖꯍꯥꯖ ꯑꯃ ꯂꯥꯛꯄ ꯉꯥꯏꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯃꯣꯇꯣꯔꯕꯣꯠ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯑꯇꯣꯞꯄ ꯖꯍꯥꯖꯄꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯍꯥꯖ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅꯤꯗꯤ ꯃꯣꯇꯣꯔꯕꯣꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯁꯤꯗꯁꯨ ꯃꯐꯝ ꯑꯁꯤꯗ ꯖꯍꯥꯖ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅꯤꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯝꯕꯔꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯖꯣꯁꯦꯐꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯑꯩ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯄꯨꯗꯨꯅ ꯆꯠꯂꯨ, ꯄꯨꯗꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐꯅꯗꯤ ꯑꯦꯝꯕꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯕ ꯇꯥꯔꯕꯁꯨ ꯑꯦꯝꯕꯔꯗꯗꯤ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯝꯕꯔꯅ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯕꯣꯠ ꯑꯁꯤꯗ ꯅꯣꯡꯃꯩ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔꯅ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯣꯁꯦꯐꯅ ꯑꯦꯝꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯐ꯭ꯂꯦꯌꯔ ꯒꯟꯅꯤ, ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯣꯡꯊꯛꯇ ꯀꯥꯞꯈꯠꯇꯨꯅ ꯁꯤꯒꯅꯦꯜ ꯊꯥꯔꯒ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯖꯍꯥꯖ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯖꯍꯥꯖꯇ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤꯕꯨ ꯀꯟꯅꯕꯒꯤꯅꯤ, ꯅꯪꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄ ꯌꯥꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯝꯕꯔꯅ ꯅꯣꯡꯃꯩꯁꯤ ꯀꯥꯞꯇꯕꯤꯗ ꯃꯐꯝ ꯑꯁꯤ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯖꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐꯅ ꯏꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥ ꯈꯔ ꯐꯥꯗꯨꯅ ꯑꯦꯝꯕꯔꯗ ꯆꯥꯎ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯩ ꯑꯦꯝꯕꯔꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯆꯥꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯉꯥ ꯑꯁꯤꯕꯨ ꯖꯣꯁꯦꯐꯇ ꯎꯠꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯁꯤꯒꯨꯝꯂꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯉꯥ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯆꯥꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯉꯥ ꯑꯁꯤꯕꯨꯗꯤ ꯏꯁꯤꯡꯗ ꯂꯪꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯤ ꯃꯈꯣꯏꯅꯤꯅ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯖꯍꯥꯖ ꯑꯃ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯝꯕꯔꯅ ꯃꯍꯥꯛꯅ ꯐ꯭ꯂꯦꯌꯔ ꯒꯟ ꯑꯁꯤꯕꯨ ꯅꯣꯡꯊꯛꯇ ꯀꯥꯞꯈꯠꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅꯗꯤ ꯅꯣꯡꯃꯩꯁꯤ ꯀꯥꯞꯄ ꯍꯩꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯣꯁꯦꯐꯅ ꯍꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯑꯦꯝꯕꯔꯗꯒꯤ ꯃꯨꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯝꯕꯔꯅ ꯅꯣꯡꯃꯩ ꯑꯁꯤ ꯁꯣꯏꯗꯅ ꯀꯥꯞꯊꯣꯔꯛꯇꯨꯅ ꯅꯣꯡꯃꯩ ꯃꯔꯨꯁꯤꯅ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯗ ꯄꯥꯟꯗꯨꯅ ꯃꯈꯣꯏꯒꯤ ꯕꯣꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯡꯁꯤꯠ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯡꯁꯤꯠ ꯈꯔ ꯌꯥꯎꯔꯤꯕ ꯕꯣꯠꯀꯤ ꯅꯥꯀꯜ ꯑꯁꯤꯗ ꯃꯈꯣꯏꯅꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯁꯤ ꯑꯍꯤꯡ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯕꯣꯠ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯇꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯦꯝꯕꯔꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯥꯏꯂꯦꯟ ꯑꯃ ꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯣꯁꯦꯐꯇ ꯃꯍꯥꯛꯅ ꯍꯧꯗꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯍꯧꯖꯤꯛ ꯑꯥꯏꯂꯦꯟ ꯑꯃ ꯂꯩꯔꯦ, ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐ ꯑꯃꯗꯤ ꯑꯦꯝꯕꯔ ꯃꯈꯣꯏꯅꯤꯅ ꯃꯈꯣꯏꯒꯤ ꯑꯍꯣꯕ ꯃꯣꯇꯣꯔꯕꯣꯠ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯥꯏꯂꯦꯟ ꯌꯧꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯝꯕꯔꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯖꯣꯁꯦꯐꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯂꯣꯌꯔ ꯑꯗꯨꯅ ꯅꯪ ꯑꯁꯤꯕꯨ ꯐꯥꯍꯟꯗꯨꯅ ꯅꯪ ꯑꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯑꯦꯝꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯨꯝꯂꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯆꯨꯔꯦꯟꯒꯨꯝꯕ ꯅꯨꯄꯤ ꯑꯁꯤꯒ ꯑꯩꯒ ꯂꯣꯏꯅꯕ ꯄꯥꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇꯒꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯝꯕꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯆꯠꯅꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯖꯣꯁꯦꯐꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯇꯣꯝꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯅ ꯍꯤꯡꯕꯗꯁꯨ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯀꯗꯕ ꯑꯥꯏꯂꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯏꯅ ꯃꯤꯅ ꯂꯩꯔꯝꯕ ꯁꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯪ ꯑꯁꯤꯕꯨ ꯖꯣꯁꯦꯐꯅ ꯁꯦꯝꯖꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯂꯩꯅꯕꯒꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯑꯍꯥꯡꯕ ꯂꯤꯛꯂꯤ ꯑꯃ ꯃꯍꯥꯛꯅ ꯈꯨꯟꯗꯨꯅ ꯆꯤꯡ ꯑꯁꯤꯗꯒꯤ ꯇꯥꯔꯛꯄ ꯏꯁꯤꯡ ꯈꯔꯕꯨ ꯌꯥꯗꯨꯅ ꯃꯍꯥꯛꯅ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫
ꯑꯃꯨꯛꯁꯨ ꯖꯣꯁꯦꯞꯅ ꯃꯐꯝ ꯑꯁꯤꯗ ꯉꯥ ꯐꯥꯗꯨꯅ ꯆꯥꯅꯕꯒꯤ ꯂꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯝꯕꯔꯁꯨ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕꯒꯤ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯔꯤꯝꯇ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯝꯕꯔꯅ ꯅꯥꯄꯤ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯖꯣꯁꯦꯞꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯣꯁꯦꯞꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯏꯔꯣꯏꯗꯨꯅ ꯃꯍꯥꯛꯅ ꯉꯥ ꯈꯔ ꯑꯃꯗꯤ ꯈꯥꯖꯤꯡ ꯐꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯐꯥꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯩꯗ ꯑꯣꯝꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯞꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯦꯝꯕꯔꯅ ꯂꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯝꯕꯔꯅ ꯖꯣꯁꯦꯞꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯖꯣꯁꯦꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯣꯁꯦꯞ, ꯑꯩꯁꯨ ꯅꯪꯅ ꯆꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯈꯔ ꯆꯥꯖꯒꯦ, ꯉꯥ ꯈꯔ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯞꯅ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯑꯦꯝꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯦꯝꯕꯔ, ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥ ꯑꯃꯇ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯖꯍꯥꯖ ꯑꯗꯨꯗ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥ ꯑꯃꯇ ꯄꯤꯖꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯦꯇꯤꯆꯨꯗ ꯑꯁꯤ ꯃꯊꯣꯡ ꯃꯔꯝ ꯆꯥꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯖꯣꯁꯦꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯣꯁꯦꯞ, ꯅꯪꯒꯤ ꯉꯥ ꯑꯁꯤꯕꯨ ꯑꯩꯅ ꯂꯩꯗꯨꯅ ꯅꯪꯉꯣꯟꯗ ꯆꯥꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯞꯅ ꯑꯃꯨꯛ ꯑꯦꯝꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥ ꯑꯁꯤꯕꯨ ꯌꯣꯟꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯩ ꯑꯦꯝꯕꯔꯅ ꯑꯃꯨꯛ ꯖꯣꯁꯦꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯍꯧꯖꯤꯛ ꯉꯥ ꯑꯁꯤꯕꯨ $1,000 ꯄꯤꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯁꯅꯥꯒꯤ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤꯕꯨ ꯅꯪꯅ ꯂꯧ ꯍꯥꯏꯗꯨꯅ ꯖꯣꯁꯦꯞꯇ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯞꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯦꯝꯕꯔꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯕ꯭ꯔꯦꯁꯂꯦꯠ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯪꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ $1 ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯝꯇ ꯆꯠꯅꯕ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔꯅꯗꯤ ꯖꯣꯁꯦꯞꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯩꯉꯣꯏ ꯈꯔꯅ ꯖꯣꯁꯦꯞꯇ ꯊꯣꯝꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯁꯦꯞꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯑꯦꯝꯕꯔꯒꯤ ꯈꯖꯥꯏꯗ ꯊꯥꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯉꯥꯁꯤꯡ ꯑꯁꯤ ꯆꯥꯅꯤꯡꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯃꯥꯁꯇꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯕꯣꯁ ꯑꯁꯤ ꯉꯁꯤꯗꯒꯤ ꯑꯩꯅ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯖꯣꯁꯦꯞꯅ ꯑꯦꯝꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯁꯨꯔꯒ ꯀꯪꯍꯜꯂꯒ ꯄꯨꯔꯛꯎ, ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯉꯣꯟꯗ ꯉꯥ ꯄꯤꯖꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯝꯕꯔꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯣꯁꯦꯞꯀꯤ ꯐꯤꯔꯣꯜꯁꯤꯡ ꯑꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯁꯨꯕ ꯂꯣꯏꯔꯒ ꯀꯪꯍꯟꯗꯨꯅ ꯖꯣꯁꯦꯞꯇ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯣꯁꯦꯞꯅ ꯑꯃꯨꯛ ꯑꯦꯝꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯊꯛꯅꯕꯒꯤ ꯏꯁꯤꯡ ꯈꯔꯕꯨ ꯄꯨꯗꯨ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯝꯕꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯖꯣꯁꯦꯞꯅ ꯊꯛꯅꯕꯒꯤ ꯏꯁꯤꯡ ꯈꯔ ꯑꯃꯁꯨ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯞꯅ ꯑꯦꯝꯕꯔꯗ ꯉꯥ ꯈꯔꯕꯨ ꯆꯥꯅꯕ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯝꯕꯔ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯇꯤ ꯆꯥꯛ ꯂꯥꯝꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯟꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯏꯪꯕ ꯆꯥꯛ ꯏꯟꯖꯥꯡ ꯐꯥꯎꯕ ꯆꯥꯔꯝꯗꯕ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯨꯟꯗꯕ ꯉꯥ ꯑꯁꯤ ꯐꯥꯎ ꯆꯥꯔꯝꯃꯤ꯫ ꯖꯣꯁꯦꯞꯅ ꯀꯔꯤꯒꯤ ꯑꯦꯝꯕꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯑꯣꯠꯂꯤꯕꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯑꯦꯝꯕꯔꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯃꯤꯕꯨ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯅꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯞꯅ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯄꯣꯊꯥꯔꯒ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯝꯕꯔꯁꯨ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯆꯪꯂꯛꯂꯒ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯖꯣꯁꯦꯞꯅ ꯑꯦꯝꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯃꯅꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯑꯦꯝꯕꯔꯅ ꯑꯃꯨꯛ ꯖꯣꯁꯦꯞꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯁꯨ ꯅꯪꯒꯤ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯄꯣꯊꯥꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯣꯁꯦꯞꯅ ꯑꯃꯨꯛ ꯑꯦꯝꯕꯔꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯛꯂꯝꯃꯤ, ꯅꯪꯅ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯊꯥꯅꯤꯡꯕ ꯇꯥꯔꯕꯗꯤ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯃꯨꯡ ꯑꯃꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯅꯪꯅ ꯐꯃꯨꯡ ꯑꯁꯤꯗ ꯑꯩꯒ ꯂꯣꯏꯅꯅ ꯇꯨꯝꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯅꯪ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯨꯝꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔꯗꯤ ꯖꯣꯁꯦꯞ ꯑꯁꯤꯒ ꯇꯨꯃꯤꯟꯅꯅꯤꯡꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯃꯍꯥꯛ ꯑꯍꯤꯡ ꯑꯃꯗꯤ ꯁꯪ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯦꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡꯗ ꯑꯦꯝꯕꯔ ꯑꯃꯗꯤ ꯖꯣꯁꯦꯞ ꯃꯈꯣꯏ ꯑꯅꯤꯁꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯉꯥ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯣꯁꯦꯞꯅ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯉꯥ ꯑꯃ ꯐꯥꯔꯛꯇꯨꯅ ꯑꯦꯝꯕꯔꯗ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯣꯁꯦꯞ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯕꯣꯁ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯉꯥ ꯐꯥꯔꯛꯄ ꯇꯥꯔꯕꯁꯨ ꯑꯇꯩ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯑꯦꯝꯕꯔꯗ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯝꯕꯔꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯇꯥꯔꯕꯗꯤ ꯖꯣꯁꯦꯞꯅ ꯑꯃꯨꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯦꯝꯕꯔ ꯑꯁꯤꯕꯨ ꯑꯣꯠꯄꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯑꯃꯨꯛ ꯑꯦꯝꯕꯔꯅ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯇꯤꯛꯅꯕꯒꯤ ꯁꯤꯡ ꯈꯔꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯞꯅ ꯑꯃꯨꯛ ꯑꯦꯝꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯦꯝꯕꯔ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯁꯛꯇꯨꯅ ꯑꯩꯒꯤ ꯃꯥꯡꯗ ꯗꯥꯟꯁ ꯑꯃꯨꯛꯇ ꯇꯧ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ
Joseph ki mamang isay kharabu saktuna jagoi sadu lerami mataw asumna tawduna Amber na Joseph ki nokarama oiduna mahangna Joseph ki fi kayam surami madugi simadakta Amber na Joseph na haibu wahi singasi indaba tarabadi matam punamata Joseph na Amber asibudu otpirami asumna sum matam hawkhibana makoini na ailel asi lerik libasi matam kayam hawrami no manumino Amber na ngabu maida omlinga matam asida Joseph na Amber asibu laknarage haiduna Amber da sum na hairami Amber nang na aigi khud asida amukta chuplo hairami aduba Amber na di Joseph na hairiba singsi jaramde masina maram oibnung Joseph na nam sauduna Amber ki mako si faiduna namhuda mahaki makul asi chupalami Joseph na karigi Amber da sum na matam punamakta orpiri bino haiba tarabadi Amber ki mahaki hanagi paisa nungsa paibagi mi usitaba singadu loina kauthokiduna mahasi chamchamba nupi mo oirangnabagi tawwarami mataw asumna tawduna lairaba Joseph na paisa jamna pairaba Amber haiba nupi asibu mahaki minai oina thamduna thabak tawlami noma numinong Amber na mahakna nga jainabagi kharai asibu isingda chamthoktuna leiring matam asadi Joseph na mu mahak asib laknarage haiduna Amber ki manakta laktuna mathong marang khangdabida Amber da wahi kaya mo hairami aduba Amber na di yam sarduna Joseph ta pakhom pirako matam astadi Joseph na mu mahaki makhong asini Amber da karami matam astadi Amber na Joseph na mangonda olakpa sing asi khangma ngamdraduna Joseph ta kanna karamduna mahakti maham asitagi kanna chenkhirami amusu Amber na kanna chelinga matam asida mahakna sumna khalami aina hojik Joseph asi furam labadina mahakna ingonda laman soina khumlaklagani haina khalami masig matungda Joseph na Amber asibu namchanduna mangon sumna hairami nangna matam punamakta ai asibu jahasatuda ot naidun lakwa natra madugi simathakta nangna lairaba miyosing asibu karigi hantana khallibano karigumba nangna aigi mateng pamba tarabadi nangna mi usitabagi maw matawsing asibu loina koktuna icham chamjaraba nupi gi pukchen adup sienduna aigi nakta lau matam aduda aina soidana nangni mateng pangani hairamduna Joseph ti maham masiti chatkhirami Joseph na karigi sumna tawribano haiba tarbasu matam asida Joseph na Amber asibu nungsi farokpo oirami numit asigi numidang asida Amber su mahakna wakhan asumna khandu lerami Joseph asi karigumba fattaba mi ama oiramba tarabadi mahakna ingonda mathong marang khangdaba thabak kaya ama tawramba tabani adubu mahasi chamchamba mi oirabanina aina tawriba thabak sing asu loina lal haiduna Amber si wakhan nungai tabida samudra sing mapana famdu lerami nongala matungna Amber na sing khara puraktuna Joseph ki manakta laklami amuksu Amber na Joseph ta sumna hairami aina mamanga tawkiba thabak sing adu ai loina lanjare ai bungta ngakpiu hairami adubu Joseph na su Amber na monda ngakpiu hairiba sing asi loina ngakpire hairami mataw asumna tawduna hairiba numit asidagi makhoini si yamna nungsinaraba marup ama oikhirami madugi simathakta makhoini matam punmungda punduna thabak punna tawminarami amuksu makhoini na samudra si mapanda koiche chatuna ngasu fadu lerami madugi simathakta makhoini si matam punamakta Muhammad sida nungai thoktu lerami noma numidang amada mu makhoini mai tiktu lering matam asida Joseph na Amber da sumna hairami Amber nangna jasatuda laka matam aduda mi yamna usitabida nangna yasibu karigi olibano hairami adudai Amber na mu Joseph ta pakhom asumna piraklami aigi nupa Tony du paisa jamna pairaba miyo amani adubu mahakna paisa paiba tarbasu mahakna ayasibu matam punamakta nungsibide masigumba mayam asi oibana aigi sa asi matha yamna sarduna aina topa miyo da yamna otlibane hairami aduga musu Amber na Joseph ta sumna hairami matam punamakta aina khanjai aigi nupana ayasibu yamna nungsina thambigani haina adubu aigi nupana ayasibu nungsina thambidaba tarbasu hojikti nangna ayasibu matam punamakta nungsina thambiri masina maram oibana aina nang asi yamna nungsi madugi simathakta aigi famdagi nang asibu laptho ningde hairami adu matam astadi Joseph su Amber asibu nungsiba asina maram oibana Amber da sumna hairami aina nang asibu nungsi hairami mataw asumna tawduna makhoini si nungsinarduna ailen asi mapanda koicha chatuna matam lendu lerami noma numuna Amber na ailen asi mapanda sing kharabu khunduna laka matam astadi mahaki mamangda jasa mahakna urami
ꯑꯗꯨꯗꯩ ꯑꯦꯝꯕꯔꯅ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯁꯤꯕꯨ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯅꯔꯗꯨꯅ ꯅꯨꯡ ꯑꯁꯤ ꯃꯄꯥꯟꯗ ꯂꯨꯝꯗꯨ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅꯤꯅ ꯑꯃꯨꯛ ꯃꯩ ꯇꯤꯛꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯦꯝꯕꯔꯅ ꯃꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯉꯁꯥꯏ ꯃꯐꯝ ꯑꯁꯤꯗ ꯖꯍꯥꯖ ꯂꯥꯛꯑꯝꯕꯗꯨ ꯖꯣꯁꯦꯐꯇ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯗꯣꯛꯄ ꯇꯥꯔꯕꯗꯤ ꯖꯣꯁꯦꯐ ꯃꯐꯝ ꯑꯁꯤꯗ ꯖꯍꯥꯖꯄꯨ ꯁꯣꯏꯗꯅ ꯀꯧꯁꯟꯗꯨꯅ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯔꯕꯁꯤꯕꯨ ꯂꯣꯏꯅ ꯀꯥꯏꯅꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯌꯨꯒꯤ ꯕꯣꯇꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨ ꯕꯣꯇꯜ ꯑꯁꯤ ꯃꯈꯣꯏꯅꯤ ꯊꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏꯅꯤꯁꯤ ꯑꯃꯨꯛ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯃꯈꯣꯏꯅꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯟꯖꯣꯏꯃꯦꯟ ꯇꯧꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯝꯕꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯥꯏꯂꯦꯟ ꯑꯁꯤꯗꯒꯤ ꯍꯟꯕ ꯄꯥꯝꯂꯝꯗꯦ꯫ ꯖꯣꯁꯦꯐꯀ ꯂꯣꯏꯅꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯥꯏꯂꯦꯟ ꯑꯁꯤ ꯂꯩꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯖꯍꯥꯖ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯅꯤꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯈꯣꯏꯅꯤꯁꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯍꯥꯖ ꯑꯃ ꯂꯥꯛꯄꯁꯤ ꯖꯣꯁꯦꯐꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯖꯣꯁꯦꯐꯅ ꯖꯍꯥꯖ ꯑꯁꯤꯕꯨ ꯀꯧꯁꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯝꯕꯔꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯖꯣꯁꯦꯐꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯣꯁꯦꯐ, ꯅꯪꯅ ꯖꯍꯥꯖ ꯑꯁꯤꯕꯨ ꯀꯧꯁꯟꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗ ꯖꯍꯥꯖ ꯑꯁꯤ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯑꯥꯏꯂꯦꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯣꯏꯗꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯑꯩꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯀꯥꯏꯅꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐꯅ ꯑꯃꯨꯛ ꯑꯦꯝꯕꯔ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯀꯥꯏꯅꯔꯣꯏ꯫ ꯑꯩꯈꯣꯏꯅꯤꯅ ꯁꯤꯇꯤ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯦꯝꯕꯔ, ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯅꯁꯨ ꯑꯩ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐꯅ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯁꯤꯕꯨ ꯀꯧꯁꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯖꯍꯥꯖ ꯑꯁꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯍꯥꯖ ꯊꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯦꯝꯕꯔꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯅꯤꯗ ꯄꯥꯎ ꯄꯤꯔꯝꯃꯤ, ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯐꯪꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯦꯝꯕꯔꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯅꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯂꯧꯕ ꯖꯍꯥꯖ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯇꯣꯅꯤꯅ ꯖꯣꯁꯦꯐꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯖꯣꯁꯦꯐ, ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯗꯨꯅ ꯀꯔꯤ ꯂꯃꯟ ꯑꯣꯏꯅ ꯁꯤꯡꯖꯧ ꯍꯥꯏꯕꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐꯇꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐꯅ ꯀ꯭ꯂꯕ ꯑꯃꯗ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃꯅ ꯕꯦꯒ ꯑꯃ ꯄꯨꯗꯨꯅ ꯖꯣꯁꯦꯐꯇ ꯄꯤꯔꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯄꯣꯔꯛꯂꯤꯕꯁꯤ ꯇꯣꯅꯤꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤꯕꯨꯗꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯪꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯒ ꯑꯁꯤꯕꯨ ꯑꯩꯅ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕꯦꯒ ꯄꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤꯕꯨ ꯂꯧꯗꯕꯤꯗ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐꯅ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯃꯌꯥꯝꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯖꯣꯁꯦꯐꯅ ꯑꯃꯨꯛ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤꯕꯨ ꯇꯣꯅꯤꯗ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯈꯨꯗꯣꯞ ꯃꯌꯥꯝꯅ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯖꯣꯁꯦꯐꯅ ꯈꯨꯗꯣꯞ ꯑꯃ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩ ꯍꯧꯖꯤꯛ ꯑꯦꯝꯕꯔꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯦꯝꯕꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯕꯤꯗ ꯑꯥꯏꯂꯦꯟꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯖꯣꯁꯦꯐꯇ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅꯁꯨ ꯅꯪ ꯑꯁꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ꯫ ꯑꯩꯅ ꯍꯌꯦꯡ ꯍꯣꯇꯦꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯃꯔꯣꯟꯁꯤꯡ ꯑꯗꯨ ꯆꯤꯊꯤꯁꯤꯗ ꯂꯣꯏꯅ ꯏꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯁꯦꯞꯁꯟ ꯑꯗꯨ ꯊꯝꯂꯝꯃꯨ꯫ ꯍꯥꯏꯔꯤꯕ ꯆꯤꯊꯤꯗꯨꯕꯨ ꯑꯩꯅ ꯂꯧꯔꯒ ꯆꯤꯊꯤꯗꯨꯕꯨ ꯑꯩꯅ ꯄꯥꯔꯒ ꯅꯪꯉꯣꯟꯗ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐꯅ ꯆꯤꯊꯤ ꯑꯃ ꯃꯍꯥꯛꯅ ꯁꯨꯝ ꯏꯔꯝꯃꯤ, ꯑꯦꯝꯕꯔ, ꯑꯩꯈꯣꯏꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯁꯦꯐꯅ
ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤꯕꯨꯗꯤ ꯑꯦꯝꯕꯔꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯔꯤꯁꯦꯞꯁꯟ ꯑꯁꯤꯗ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯑꯦꯝꯕꯔꯅ ꯃꯤꯀꯞ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯖꯣꯁꯦꯐꯅ ꯊꯝꯂꯝꯕ ꯆꯤꯊꯤ ꯑꯁꯤꯕꯨꯗꯤ ꯇꯣꯅꯤꯅ ꯂꯧꯁꯤꯟꯗꯨꯅ ꯂꯣꯠꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯝꯕꯔꯅ ꯃꯈꯣꯏꯒꯤ ꯔꯤꯁꯦꯞꯁꯟ ꯑꯁꯤꯗ ꯖꯣꯁꯦꯐꯀꯤ ꯆꯤꯊꯤꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯥꯏꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯁꯦꯐꯀꯤ ꯆꯤꯊꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯣꯅꯤꯅ ꯂꯣꯠꯁꯤꯟꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯝꯕꯔꯅ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯝꯕꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯦꯂꯤꯀꯣꯞꯇꯔꯁꯦ ꯇꯣꯡꯗꯨꯅ ꯆꯠꯂꯒ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯅꯤꯅ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯔꯤꯁꯦꯞꯁꯟꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯄꯩꯁꯥ ꯈꯔꯒ ꯂꯣꯏꯅꯅ ꯆꯤꯊꯤ ꯑꯃꯕꯨ ꯍꯣꯇꯦꯜ ꯔꯤꯁꯦꯞꯁꯟ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤꯗꯗꯤ ꯖꯣꯁꯦꯐꯅ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯆꯤꯊꯤ ꯑꯁꯤꯕꯨꯗꯤ ꯖꯣꯁꯦꯐꯇ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯣꯁꯦꯐꯅ ꯍꯥꯏꯔꯤꯕ ꯆꯤꯊꯤ ꯑꯁꯤꯕꯨ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯤꯊꯤ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯆꯤꯊꯤꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯅ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯄꯤꯈꯤꯕꯗꯨꯅ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯦꯝꯕꯔꯅ ꯇꯣꯡꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔꯁꯤ ꯃꯅꯥꯛ ꯇꯝꯅ ꯀꯟꯅ ꯆꯦꯟꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗꯤ ꯊꯦꯡꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯝꯕꯔꯅ ꯇꯣꯡꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗꯤ ꯃꯊꯛꯇ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯝꯕꯔꯅ ꯁꯨꯝꯅ ꯈꯟꯗꯨ ꯂꯩꯔꯝꯃꯤ, ꯖꯣꯁꯦꯐ ꯅꯪꯅ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯑꯃꯗ ꯄꯤꯔꯛꯇ꯭ꯔꯤꯕꯁꯤꯗꯤ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯤꯗ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯄꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯖꯣꯁꯦꯐꯀꯤ ꯆꯤꯊꯤ ꯑꯁꯤ ꯑꯦꯝꯕꯔꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯅꯤꯅ ꯂꯣꯠꯁꯤꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯝꯕꯔꯅ ꯐꯪꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯒꯤ ꯃꯈꯥ ꯑꯁꯤꯗꯅ ꯑꯃꯨꯛ ꯖꯣꯁꯦꯐꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯑꯦꯝꯕꯔꯗ ꯄꯤꯖꯒꯦ ꯍꯥꯏꯅ ꯈꯟꯖꯕ ꯈꯨꯗꯣꯞ ꯑꯁꯤꯕꯨ ꯑꯦꯝꯕꯔꯗ ꯀꯟꯅ ꯂꯪꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯁꯃꯨꯗ꯭ꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖꯣꯁꯦꯐꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯦꯝꯕꯔꯗ ꯀꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯝꯕꯔꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯅꯤꯅ ꯐꯠꯇꯕ ꯇꯧꯕ ꯊꯕꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯄꯥꯎ ꯐꯥꯎꯅꯗꯕꯤꯗ ꯀꯥꯏꯅꯈꯤꯗꯨꯅ ꯑꯦꯝꯕꯔꯗꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯊꯨꯡꯅꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯨꯡꯅꯗꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯀꯃꯦꯟ ꯑꯃꯝꯇ ꯄꯤꯕꯤꯔꯝꯃꯨ꯫ ꯁꯤꯅ ꯁꯤꯎꯂꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕ ꯇꯥꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫